All Manipur Road Transport Driver and Motor Worker Union amasung 36 Driver Day Observation Joint Coordinating Committee anina sahi khudingi January 13 da Dulalend da leiba Interstate Bus Terminal ISBT da pangthoknaba sem saiba kuntrataruk suba Drivers Day Observation ki thoram adu thamai banda leiba thau ground da ona pangthoklagani haina Coordinating Committee asi convener maimum anil matina phungdurakle wafam asing asi MJ Avenue da leiba Union asi office da pangthokhiba pawim pham amada phungdokhibani mafam adu da mahak namakha taraduna ISBT da pangthokadaba thoram asi khudung chada bakharna maram oduna observation asi Hena mapung pahana bathau ground thamai banda hungdokpani amadi numit asida lamdam asigi miyam gida makathokpa amagalena seba toiba driver amadi hanjimen singbu pongning thogatpa amadi makhoibu masak khangbo utpa oina achamba khudol tamba yauna laiki driver amadi hanjimen sigi maphamda saranda lekatpa asi lamdam asida laminari ba club civil society organization maya paibi satra naharol amadi miyam pumna magna saruk yamna duna mapung phana thoram ama ohen minasi hakibagalena numit asida driver singi sinphamda laibiri bakhodi magna sintha lepi numit asibu mapung phana palang tomunasi haina sumhang namakha takhe